Ngara numida waira phongkiba paujel pause degi maru oiba pau khara khangaseraga miyamda khudo tamjige. Governor na Unified Command gi thaudang lauduna Manipur nga anbagi tangai fadaba leirei Malik kumja 1994 Kargilan gi matamda Chief of Army Staff oiramba General Bed Prakash Malikna Manipur da haujik thoklibi irang ase henna lusilakpaga loinana miyamna khankiba mihu na lengang paibada phibam lusilakpa maramna Governor na Unified Command gi thaudang lauduna state asida lenga anba tangai fadre haina phongdokre awang nopol ki state chingi matangda mapum phana khangbaga loinana thabaktagi pathakraba officer asina makhata na hai Manipur da article 356 ki makhada president rule thamgadavani tha 19 helawe irang asi ngachi pawbada state asigi miyamgi mihutna yingchinduna loisimba ngamdavanina state asida khunda minariba kanglupsing yingthinabagi phibamda lakle miyamna khanba mihutchingna tawriba lenga ase mapum phana fail oibadagi irang asi loisimba ngamdabani miyoi kaya sibaga loinana yum kai kaya amang atha thokle state asigi constitution ki article 356 ki makhada president rule thambana state asi kanabagi amata ngairaba pambai oire Unified Command gi thaba asi governor na tawbuna hena matik sagani mahang nai state asida thokliba irang asi laksinanaba center na state asida Central Armed Paramilitary Company yankhai asina Manipur da santi purakani haibagi thajaba leite leiriba issue asi security yamna thajinba natraga thajindabagi wafam natte matik saba kaman amagi makhada thabak mapum phana pangtho ambagi mami tadriba ase matik saba luchingwa ama leiraba matamda ngamgani leiriba security sing amaga hiramsida pau phongnadabagi mami saungna tai mathau tariba ase mapum phaba kaman aduni security yamna thajilaklabasu kaman pina buluchingba leitrabadi madugi kanaba phangloi state asida miyamgi wakhal kari khalibagi haibadu punna wakhal taminaba amadi lakliba security singna mathau ningthina tawgadavani chief minister gi yumda attack torokpa haibasi lenga asigi chapchaba control leitre haiba takpani state amasung center gi mathakta pau phongnaba ngamdrei haina miyamna thajai serak asidi irang asi loisinaba hauji chief minister oiriba N Birenna irang asi mapum phana loisinaba thabak lokhotpa ngamdei maram aduna ahongba ama purakpa mathau tabana governor na mathau tawagi tangai fadaba lei state asigi tonga district singda Armed Forces Special Power Act 1958 chana hanba sina irang asi loisimba ngamgani habagi thajaba leite aramba wafam oigani afaspa asida sumna tangi armed process sa thabak tawbada power pibani security personnel singna operation tawbada mapangal hapa khaktani Armed Forces ta mapangal haplaga Manipur gi issue loisingani haibasidi aramba wafam ni haina phongdol aduna thoglibi irang asi loisinaba state asigi mathongna leiba lenga amadi leifam thoe lengangna center da thoglibi irang asigi chapchaba report pibaga loinana kuki amadi maitei anigi marakta chathariba lal asi loisinaba Manipur da article 356 ki makhada president rule thambasina irang asi loisinabagi amata ngairaba pambai ni hana mahakna phongdokhi makha tarakpa pauda kuki tarage postmortem ki report pirakhidrei Jiribam district ki Borobektra subdivision ki manungsamba Jakorador da police station amadi micham miyamda nongmai kapagi thaudokta CRPF na handuna kapada laikhidraba kukijo marmeten tara laikhidaba aduga mari lenana makhoyi postmortem tawkhibagi report pidabagi mayokta kuki singna mai hongna saurei Manipur pumbada afaspa thamjinbada micham miyamda aki akhangpo aliba se security force sing yengsinbada khodong sagani hainana koinana Kukijo Council na appeal tawri Kukijo Council gi zero amada security force na micham miyam ngak senbada aheba pangal piba mathau tai hairaduna masa ngakthokjanaba honabada Jiribamda kuki miyoi tara laikhidabani makhoi militant natte lamdam aduge balance volunteer force nei handakta Jiribamda laikhidaba nupi angang tarukki asiba haksangi postmortem tawba loibaga imung manungda madugi report sinakre adobo Kukijogi miyoi tara sikhibadugi postmortem haujuk phawba khangandana thamba haibasi michang mikhai naina thabak chathabani haiba mayek sengna taklei
ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤꯖꯣ 10 ꯑꯁꯤꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯔꯤꯄꯣꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯗ ꯄꯤꯊꯣꯛꯇꯕ ꯑꯁꯤ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡ 10ꯒꯤ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯑꯀꯟꯕ ꯃꯈꯜꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯑꯣꯔꯗꯔ ꯈꯨꯗꯛꯇ ꯀꯛꯊꯠꯂꯒ ꯁꯨꯇꯤ ꯊꯥꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯂꯩꯕꯥꯛ ꯑꯃ, ꯂꯝꯗꯝ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨꯅ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯕ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯍꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯦꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯅ ꯊꯝꯂꯛꯂꯤ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯝ. ꯁꯣꯃꯔꯖꯤꯠꯅ ꯍꯥꯏ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯨꯀꯦꯁꯟ ꯑꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯜ. ꯅꯟꯗꯀꯨꯃꯥꯔꯅ ꯉꯁꯤꯗꯒꯤ ꯃꯍꯧꯁꯥꯒꯨꯝ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕ ꯁꯨꯇꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯍꯤ ꯑꯃꯒ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯦꯗꯨꯀꯦꯁꯟꯗ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯖꯕ ꯐꯪꯅꯕ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯉꯥꯛꯅ ꯂꯩꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯟꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯖꯕ ꯉꯝꯅꯕꯒꯤꯗꯃꯛ ꯀꯝꯃꯤꯇꯤ ꯑꯁꯤꯅ 2019ꯗꯒꯤ ꯆꯍꯤ ꯑꯃꯗ ꯅꯨꯃꯤꯠ 240ꯗꯒꯤ ꯇꯥꯗꯅ ꯀ꯭ꯂꯥꯁ ꯇꯧꯍꯟꯅꯕ ꯂꯣ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯅ ꯊꯑꯣꯏꯅ ꯇꯥꯗꯅ ꯂꯥꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯩꯕꯛꯇꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪ ꯆꯍꯤ 2025ꯗ ꯕꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯒꯤ ꯀꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯒꯗꯕ ꯃꯇꯝꯁꯤꯗ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯇꯣꯏꯅ ꯁꯨꯇꯤ ꯊꯥꯗꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯗꯨꯀꯦꯁꯟ ꯑꯦꯁꯇ ꯀꯝꯃꯤꯇꯤꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 10ꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯅꯕꯦꯝꯕꯔ 22 ꯐꯥꯎꯕ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ ꯉꯔꯥꯡ ꯅꯕꯦꯝꯕꯔ 23ꯗ ꯉꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯇꯤ ꯊꯥꯔꯦ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯃꯝꯅꯕ ꯄꯣꯛꯍꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯥꯟꯕ ꯑꯣꯔꯗꯔ ꯄꯪꯊꯣꯛꯇ ꯊꯣꯛꯂꯒ ꯃꯍꯩꯁꯪ ꯊꯤꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ, ꯀꯣꯂꯦꯖ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯄꯥꯏꯈꯠꯇꯨꯅ ꯑꯐꯕ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁ꯭ꯀꯨꯜ ꯇꯣꯏꯅ ꯁꯨꯇꯤ ꯊꯥꯗꯣꯛꯄꯅ ꯂꯩꯉꯥꯛꯀꯤ ꯃꯤꯁꯟ ꯑꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯁꯤꯡꯅꯕ ꯃꯌꯥꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯂꯝ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯃꯇꯤꯡ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯇꯣꯏꯅ ꯃꯍꯩꯔꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯁꯨꯇꯤ ꯊꯥꯗꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯔꯤꯚꯤꯌꯨ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯗꯅꯕ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯟꯗꯝ ꯄꯥꯎꯆꯦ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯜ ꯗꯇꯥ ꯔꯦꯀꯣꯔꯗ ꯆꯍꯤ 5 ꯃꯥꯡꯍꯟꯗꯅ ꯊꯝꯅꯕ ꯁꯦꯟꯇꯔꯅ ꯇꯦꯂꯤꯀꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯟꯗꯛ ꯖꯔꯤꯕꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀꯣꯜ ꯗꯇꯥ ꯔꯦꯀꯣꯔꯗ (CDR) ꯆꯍꯤ 5 ꯃꯥꯡꯍꯟꯗꯅ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯅꯕ ꯁꯦꯟꯇꯔꯅ ꯇꯦꯂꯤꯀꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯨꯗꯦꯅ ꯐꯣꯡꯕ ꯄꯥꯎꯗ ꯂꯥꯟ ꯍꯧꯕꯒꯤ ꯏꯔꯥꯡ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇꯦꯂꯤꯀꯣꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯗꯇꯥ (CDR) ꯆꯍꯤ 5 ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯇꯦꯂꯤꯀꯣꯝ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯀꯣꯜ ꯗꯇꯥ ꯔꯦꯀꯣꯔꯗꯁꯤꯡ ꯀꯝꯄꯦꯅꯤꯅ ꯊꯥ 6-6ꯀꯤ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯊ꯭ꯔꯦꯠ ꯉꯝꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ (MHAꯅ) ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇꯦꯂꯤꯀꯣꯝꯗ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯥ ꯑꯁꯤꯒꯤ 8ꯇ ꯇ꯭ꯔꯥꯏꯕꯦꯜꯅ ꯅꯝꯅ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯖꯀꯣꯔꯥꯗꯣ ꯀꯥꯔꯣꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯒ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯦ 10ꯅꯤ ꯆꯤꯡꯅꯕꯁꯤꯡꯅ CRPF ꯀꯦꯝꯞꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯍꯟꯗꯨꯅ ꯀꯥꯞꯅꯕꯗ ꯃꯦ 10 10 ꯁꯤꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯗ ꯁꯤꯟꯅꯗꯨꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯃꯛꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯕꯣꯔꯗꯔ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯁꯤꯕꯨ ꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯇꯦꯂꯤꯀꯣꯝ ꯑꯣꯄꯔꯦꯇꯔꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ CDR ꯆꯍꯤ 5 ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯛ ꯁꯟꯅ ꯏꯔꯥꯡ ꯀꯟꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯀꯌꯥꯒꯤ ꯌꯨꯝꯀꯩ ꯑꯃꯥ ꯑꯇꯥ ꯊꯣꯛꯍꯜꯂꯛꯈꯤ꯫ ꯃꯁꯤꯃꯛꯅ ꯃꯅꯤꯄꯨꯔꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈꯤ꯫ ꯍꯧꯖꯤꯛ ꯆꯍꯤ 5 CDR ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯕ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯔꯛꯁꯤꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ ꯃꯣꯕꯥꯏꯜ ꯗꯇꯥ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯀꯥ ꯍꯦꯟꯕ ꯏꯔꯥꯡ ꯊꯣꯛꯂꯛꯇꯅꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯪꯁꯤꯡꯁꯨ ꯁꯨꯇꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯠꯅꯔꯤꯕꯁꯤꯡꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯅꯔꯒ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯗꯥꯏꯂꯣꯒ ꯇꯧꯕ ꯆꯪꯏ꯫ ꯄꯤꯇꯔ ꯑꯗꯥꯅꯤ ꯁꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯁꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯠꯑꯞꯒꯨꯝꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯄꯒꯤ ꯊꯧꯑꯣꯡ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯠꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯃꯥꯒꯤ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯅꯔꯒ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯈꯠꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯔꯒ ꯏꯁꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯅ ꯍꯤꯜꯁ ꯍꯣꯔꯥꯏꯖꯟ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯔꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯄꯤꯇꯔ ꯑꯗꯥꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯥꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯄꯣꯗꯀꯥꯁꯠ ꯆꯦꯅꯦꯜ ꯑꯃꯒꯤ ꯈꯟꯅ ꯅꯩꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯌꯥꯎꯅ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯈꯪꯗꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯏꯗꯤꯇꯔꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯗꯥꯅꯤꯅ ꯍꯥꯏ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯔꯣ ꯍꯛꯊꯦꯡꯅꯅ ꯎꯅꯔꯒꯕꯨ ꯑꯣꯏꯔꯣ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯂꯧꯐꯝ ꯊꯣꯛꯏ꯫ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗꯤ ꯆꯍꯤ 5 ꯈꯛ ꯐꯝ ꯄꯥꯏꯒꯗꯕꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯈꯛ ꯅꯠꯇꯅ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯂꯧꯐꯝ ꯊꯣꯛꯏ꯫ ꯅꯥꯒꯥꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯍꯜꯂꯒ ꯈꯠꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯤꯡꯁꯥ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯃꯈꯣꯡꯗ ꯆꯠꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤꯗ ꯃꯤꯂꯤꯇꯔꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯁꯔꯚꯤꯁ NESꯗ ꯊꯕꯛ ꯇꯧꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯩꯇꯣꯡ ꯈꯨꯅꯧꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯆꯍꯤ 83 ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯕꯗ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯃꯈꯣꯡ ꯑꯥꯔꯃꯤ ꯀꯦꯝꯞꯗ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯕꯗ ꯆꯠꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕꯗ ꯍꯜꯂꯛꯄꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯐꯣꯟ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫